ꯇꯦꯟ ꯁꯨꯕ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯃꯣꯝ ꯇꯝꯐꯥꯁꯅꯥꯒꯤ ꯇꯝ ꯊꯤꯔꯕ ꯂꯩꯅꯥ ꯑꯗꯨ ꯀꯣꯛꯈꯤꯕꯗ ꯅꯨꯡꯉꯥꯏꯖꯈꯤꯕ ꯅꯤꯡꯊꯧ ꯀꯣꯜ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯕꯒꯤ ꯄꯥꯛ ꯇꯥꯔꯛꯂꯤ꯫ ꯂꯩꯕꯥꯛꯀꯤ ꯂꯩꯉꯥꯛ ꯇꯦꯡꯕꯥꯡꯂꯤꯕ ꯈꯨꯡꯒꯪ ꯀꯌꯥꯒꯤ ꯊꯧ ꯄꯨꯔꯤꯕ ꯁꯦꯂꯨꯡꯕꯁꯤꯡ ꯂꯥꯛꯇꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯌꯥ ꯇꯝꯅꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯒꯤ ꯂꯧꯔꯣꯏ ꯂꯝꯗꯝꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯌꯥꯝꯅ ꯊꯣꯛꯂꯦ꯫ ꯅꯅꯥꯏ ꯑꯩꯅ ꯉꯥꯛꯊꯣꯛꯆꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝ ꯑꯄꯨꯝꯕ ꯀꯤꯅꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯇꯨꯝꯊꯕ ꯉꯝꯅꯗ꯭ꯔꯦ꯫ ꯀꯔꯤ ꯋꯥꯅꯣ ꯁꯦꯂꯨꯡꯕ? ꯑꯇꯣꯞꯄ ꯂꯩꯕꯥꯛꯅ ꯍꯧꯖꯤꯛꯃꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟꯗꯥ ꯁꯤꯜꯂꯛꯄꯗꯤ ꯅꯠꯇꯦꯗꯅ꯫ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯄꯣꯠꯃꯟ ꯆꯩꯃꯟꯕ ꯃꯗꯨꯁꯤꯡ ꯑꯗꯨ ꯉꯥꯛꯄꯗꯤ ꯁꯦꯂꯨꯡꯕꯒꯤ ꯅꯊꯧꯗꯥꯡꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯋꯥꯀꯠꯐꯝ ꯊꯣꯛꯄꯔꯅꯦ? ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯒꯠꯂꯨꯕꯗ ꯗꯥꯀꯨꯁꯤꯡ ꯑꯗꯨꯅ ꯌꯨꯝꯗ ꯊꯝꯖꯕ ꯆꯥꯅꯅꯕ ꯃꯔꯨ ꯃꯔꯥꯡ, ꯌꯨꯝꯗ ꯌꯣꯛꯆꯕ ꯁꯥ ꯁꯟ, ꯑꯣꯛ ꯌꯦꯟ ꯍꯨꯏ ꯄꯨꯝꯅꯃꯛ ꯃꯨꯟꯗꯨꯅ ꯄꯨꯕꯤꯈꯤꯔꯝꯃꯤ꯫ ꯑꯁꯤꯇꯁꯨ ꯅꯠꯇꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯀꯌꯥ ꯆꯠꯊꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯂꯧꯈ꯭ꯔꯦ ꯍꯥꯏꯅ ꯂꯧꯔꯣꯏ ꯁꯦꯂꯨꯡꯕꯅ ꯅꯤꯡꯊꯧꯗ ꯃꯈꯥ ꯇꯥꯅ ꯄꯥꯎꯗꯝꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯊꯧꯅꯥ ꯂꯩꯕ ꯈꯨꯠꯁꯨ ꯍꯩꯕ ꯐꯨꯝꯗꯤꯛ ꯁꯦꯂꯨꯡꯕ ꯀꯤꯗꯥꯡ ꯆꯪꯂꯛꯏ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯕꯨ ꯁꯦꯂꯨꯡꯕ ꯐꯝꯊꯣꯟ ꯄꯤꯗꯨꯅ ꯇꯣꯉꯥꯟꯕ ꯂꯝ ꯂꯧꯆꯥꯛ ꯄꯤꯗꯨꯅ ꯊꯝꯂꯤꯕꯁꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯕꯨ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯉꯥꯛꯅꯅꯕꯅꯤ ꯍꯥꯏꯅ ꯅꯥꯄꯟ ꯆꯥꯎꯔꯕ ꯀꯤꯗꯥꯡꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯤꯐꯠꯇꯁꯤꯡ ꯑꯗꯣ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏꯗꯤ ꯑꯣꯏꯔꯔꯣꯏ, ꯁꯥꯙꯥꯔꯟ ꯃꯤꯌꯥꯝꯒꯁꯨ ꯁꯛꯃꯥꯟꯅꯗꯦ ꯍꯥꯏꯅ ꯂꯧꯔꯣꯏ ꯁꯦꯂꯨꯡꯕꯅ ꯇꯝꯂꯝꯃꯤ꯫ ꯐꯔꯦ, ꯂꯥꯟꯃꯤꯁꯤꯡ ꯊꯥꯗꯨꯅ ꯐꯤꯚꯝꯗꯨ ꯌꯦꯡꯁꯤꯜꯍꯜꯂꯒꯦ꯫ ꯇꯧꯕꯇꯗꯤ ꯋꯥꯐꯝ ꯑꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯐꯩ, ꯀꯔꯤꯒꯨꯝꯕ ꯑꯆꯨꯝꯕ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯗꯟꯗꯤ ꯐꯪꯒꯅꯤ ꯑꯗꯨꯒ ꯐꯝꯊꯣꯟ ꯐꯥꯎꯕ ꯃꯥꯡꯒꯅꯤ ꯍꯥꯏꯅ ꯇꯦꯟ ꯁꯨꯕ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯇꯣꯝꯄꯣꯛꯇꯤ ꯇꯦꯟ ꯁꯨꯕ ꯅꯤꯡꯊꯧꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯗꯒꯤ ꯌꯥꯝꯅ ꯍꯩꯅꯤꯡꯗꯅ ꯇꯧꯐꯝ ꯏꯈꯪ ꯈꯪꯗꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯔꯨꯛ ꯑꯃꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯤꯡꯕꯨꯉꯥꯟꯕꯁꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯈꯨꯡꯒꯪ ꯈꯨꯡꯒꯪ ꯆꯠꯇꯨꯅ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯃꯔꯩꯈꯤꯗ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯅ ꯍꯧꯖꯤꯛ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯂꯤꯕꯗꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯅꯤꯡꯊꯤꯔꯕ ꯁꯛꯇꯝ ꯑꯗꯨꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯦ, ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯊꯥꯡ ꯑꯗꯨꯅ ꯀꯝꯗꯧꯕ ꯃꯗꯨꯕꯨ ꯅꯤꯡꯊꯧꯗ ꯀꯠꯊꯣꯛꯂꯒꯗ꯭ꯔꯥ? ꯃꯑꯣꯟ ꯃꯑꯣꯟ ꯀꯌꯥꯅꯤ ꯇꯣꯝꯄꯣꯛꯅ ꯈꯜꯂꯤꯕ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯇꯥꯛꯄꯤꯔꯝꯕ ꯋꯥꯐꯝꯁꯤꯡ, ꯃꯥꯏꯕ ꯆꯤꯡꯕꯨꯉꯥꯟꯕꯅ ꯍꯥꯏꯕꯤꯔꯝꯕ ꯋꯥꯐꯝꯁꯤꯡ ꯀꯌꯥꯁꯨ ꯇꯠꯇꯅ ꯅꯤꯡꯁꯤꯡꯂꯤ꯫ ꯁꯣꯝꯗꯅ ꯃꯖꯥꯏꯕꯦꯝꯃ ꯇꯝꯐꯥꯁꯅꯥꯅꯁꯨ ꯃꯃꯥꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤꯗ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯇꯝꯊꯤꯕ ꯂꯩꯅꯥ ꯑꯗꯨꯗꯒꯤ ꯀꯟꯕꯤꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯃꯅꯥ ꯃꯊꯨꯝ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯃꯍꯨꯠꯇ ꯁꯅꯥ ꯀꯣꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯣ? ꯃꯁꯤꯒꯤ ꯇꯣꯉꯥꯟꯕ ꯃꯔꯝ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯪꯖꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯃꯗꯨ ꯄꯨꯝꯅꯃꯛ ꯏꯃꯥ ꯏꯆꯥꯒꯤ ꯏꯊꯧ ꯅꯠꯇꯦ꯫ ꯅꯄꯥꯕꯨꯡ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯉꯝꯕꯁꯤꯡꯒꯤ ꯂꯩꯕꯥꯛ ꯉꯥꯛꯂꯣꯟꯒꯤ ꯋꯥꯅꯤ꯫ ꯆꯤꯡꯕꯨꯉꯥꯟꯕ ꯍꯥꯏꯕ ꯃꯥꯏꯕ ꯑꯍꯜ ꯑꯗꯣ ꯀꯅꯥꯅꯣ, ꯀꯗꯥꯏꯗꯒꯤꯅꯣ ꯃꯔꯤ ꯃꯈꯣꯡ ꯈꯪꯗ꯭ꯔꯤ꯫ ꯇꯣꯝꯄꯣꯛ ꯍꯥꯏꯕ ꯄꯥꯈꯪ ꯑꯁꯤꯗꯒꯤꯁꯨ ꯃꯒꯨꯟ ꯂꯩꯔꯕ ꯊꯥꯡ ꯑꯃ ꯅꯄꯥꯕꯨꯡꯅ ꯐꯪꯉꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒ ꯂꯩꯅꯨꯡꯂꯥꯒꯤ ꯍꯦꯜꯂꯣꯏꯁꯤꯡꯒ ꯃꯔꯤ ꯂꯩꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯅꯄꯥꯕꯨꯡꯅ ꯁꯣꯏꯗꯅꯃꯛ ꯈꯪꯕ ꯄꯥꯝꯂꯝꯒꯅꯤ꯫ ꯀꯤꯗꯥꯡ ꯁꯦꯂꯨꯡꯕꯅ ꯇꯦꯟ ꯁꯨꯕ ꯅꯤꯡꯊꯧꯒ ꯋꯥꯇꯥꯅꯔꯒ ꯇꯣꯝꯄꯣꯛꯀꯤ ꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯄꯨ ꯃꯖꯥꯏꯕꯦꯝꯃꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛ ꯍꯟꯅ ꯍꯟꯅꯁꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯥꯟꯃꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯊꯥꯡ ꯇꯥ ꯁꯔꯤꯠ ꯁꯔꯥꯛ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯑꯃꯁꯨꯅꯤ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯇꯣꯝꯄꯣꯛꯀꯤ ꯑꯄꯣꯛꯄ ꯑꯗꯣ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯌꯥꯝꯅ ꯈꯪꯕ, ꯚꯨꯠ ꯁꯥꯟꯅꯩ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛꯅ ꯀꯤꯅꯔꯝꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯆꯧꯕ ꯐꯝꯊꯣꯟ ꯄꯥꯝꯗꯦ, ꯃꯤꯌꯥꯝꯒꯤ ꯁꯦꯕꯥꯗꯤ ꯑꯗꯨꯃꯛ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯄꯣꯛꯐꯝ ꯑꯣꯏꯔꯤꯕ ꯐꯨꯝꯗꯤꯛ ꯈꯨꯜꯒꯤ ꯁꯦꯂꯨꯡꯕ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯁꯅꯥ ꯂꯨꯄꯥ ꯄꯥꯝꯗꯦ ꯍꯥꯏꯔꯕꯅꯤꯅ
mahakna thang tagi mahi tambige leiba asila thengnariba awana sing ngakthokpada saruk yaro tungda tompoki mathawna maringjen mathau pangthokpa ngambagi mating leirabadi asauba phamthon lantho ange aduga mahaki thang adubusu ningthaudagi lauduna makhutta sinnage wasaklam haujikti tompok mapai bungo singungan mana amok halaktri makhaidi wafam masidi yaba haibasida matakre numit tasilaklabada kidang selungba phumdik kidamak sanakunung thadokiram mamsilaklaba matamda khulonnabada leiba asau umang ama yausilaklam khanghaudana akan manong lay nusit ama laklam aduga numit ase mahusagi mataw suman lamni Pidang selungba ngayak gyan manglurami wakhal tarakpada magi sagol su leiramdre hawjikti mahak amamamarak asida yam sangna khong satpada tare kidang akiba leito miyoini adubu numit asigi nahan makhaiga manadaba mawong asimadi masada phawja